Manipur News.channel Mackay Digi Myang Yufam the Maroy Pausing Bijuri Hanwada, Cookie refugees in the Lam Kosan Baka and Baton Zataba Leptrabadi E Night Anarakani, FNCC. Cookie refugees in the Kayan Baton Zataba Masung Lam Kosan Bakuta Leptrabadi, Hingna Hintanapaya Hena, Foothill Naga, Coordination Committee na Kanba Wapam Tamlali. Look asigi media sel na thadorok wa cherol ama na hai hoki basagol se nimita imphal lagi urkul tamna chatpa winger ama mongkot chaipu village ma payorok pada koki sina khamla winger driver ama sung passenger sing phuda gebagi thong adu khaidagi akanba mongda condemn tawi driver ama di naga nupi ama di tamchina phukibagi thong adu isam chamna hingsa gi thodo ama oina lobo yade nanga phuroki mayok ta satar ko lani haina lopom thoi Naga miyam gi kai khunaba amasung apunba saktam da sauna sinarakpa thongni mamang da su asigum makal gi thogdo kaya thokeba leikre haina paladana cherolasin hai atamna naga misam chingda hanjan attack torpagi thong asi tarai lopom thokte kuki singna hanadagi hona akhanaba thorang toraga pandam asigi makha da chatarakpa thongni haina lopom thoi naga singna itatatana ka haurakpagi matang da cherolasin hai longsang kapun desang nungnang thangbung lemanai tingpui satang yangang popi Luangram, Kajanggang, Konsakul Amasung, Tumoyon, Kulina Singapum, Kayada Kisina Naga, Kunjasin the Kahobi Todok Tokre, Naga Puruki Musing the Mipai Pon Bagalena, Aran Wong the Longkosan Bagi Pandam the Haribatong, Si, the Tarakibani Hari, Kuki refugees in the Nagalam, Luxanaba, Tenkang character of another Raki, Haina Paladin Serolas in Hai, Mapandagis and Lapuki, refugees in the Sataribatong, Si Isam Tamna, Lamkosan one of the Hentotuna, Kaluki, Hana Sunaba, to Onaba, Atamna Sinbatoni, Haina Lopum to E. Kuki refugees in the Kahan Batong, Satabulena, Lamkosan and Naba, one of the Kudak the Lep Dravadi, Purumose the Mark Hing Tanapayai, Sigumatong Sing, Makata and Satarapon Tamda, Nagasin, the Mina Yandura Toloi, Isagilam, Miam Amusung Tungi Mirol, Kanabina Matato Honagani, Matung Tanakuda, Siguma, Makali, Kahorakwa, Amusung Lamkosan, Nava Honapagitong, Makata and Satar, Kudak the Torapa, Popotagi, Texapuna Kuki, refugees in a Logodabani, High Serial Cinemakata. Makata Paumuda car to really in Sankare, Dabur, Siramgodori. Narang Ing Puntaramatarum, Tabada, Nambol Police Station Manunjanba, Laiton Jam, Mamangi, Hanagi, Lainambi to real Hana Kanaba, Aduga Hujina, Merakong project to real Hana Kanaba, Laiton Jangi Mamang Poraga, Sanapat, Tamnasa Libatorial, the Mu Humna Tundra Lakpa, A Star Ama Esten Tokuna, Yungshan Gari at the Torokiba driver, Siramgodore, Ani Amanagaitagi, Jongta Wudagi, Udong Tiban Udre, Aduka, Adonacing the look Kibadagi, Fire Bikaki Kango Laktuna, Lokot Kihari, Pao Cinemakatana, Haribana, to real car, Yungshan Chining Cheti Hingoraba, Gari Adu Torokiba Mi, Edugimina, Mongjam, Christopher Apopa, Birjil Kawi, Laiton Zamaya Lekai Dagini, Car Adu Mahana Toraga, Atopa Mana Baniga Lena, Chalingeda, Car Adugi control of the Budagi, Lambigi Nakala Labor, Savalo Driba Tonda, Onsalaga Turielda, Todaki, Gari, one Kibaduna Gari Adu, Tonaki Mu, any, Jongta Budagi, Kahana Kudong Tiba, Nangoktre, Adubu, Gari Adubu, Toroki Mu, Edu Gari Aduna. Long Tolagi Simanung the Sanchi, Kudakta, Laiton Zamaya Lekai the Labor, Nambol Fair Service Station Muishing, the Pau Piramatung Fair Service Muishing, Lala Gari Adugi, Manung the Nasalaga, Irang the Labor Edu, Matamsana, Kalobuna, Sianam Tinangudre, Rena Gari Adu, Masiayum Lekai Muishing, Amati Fair, Brigade Muishing Latuna, Lokot Cray. Narangi Todo Aduna Nambol Fair Service Muishing, Matang Pangduna, Siana Toka the Kankiba, Adugidamakta, Laiton Zam, Youth and Student Club Kimakadegi, Takapuntori, Amadi, Matung the Gari Toba, the Hitava. Gari Toba, Natraga, Gari Toba, the Mayaka, Tasala Gari Toba, Tobigano, Wakalmapung Padibasing, the Sumama passing them, Masani Hydron Hector Gari, Chinabat of Vigano, Hina Club of Sigi Makadagi Pontoragli. Makata Palmoda, Pikarana, Tubolo driba puri laga barrel sananaba honari bachi miyam busitabani sak sagring amana sengpot ama mangtopagi thabak topiro KMWO apun bagi saktam kaiba yaroi tungi mirol kansi haiba pandamda leiba KMWO manipur gi makai dagi hobzik manipur da social media da nupi karana tubolo driba puri pikai shetuna barrel sanaba honaba teptiba si manipur miyam busitabani makoi gumba kaya sina kanglapa segi samjaraba nupi kaya busu miyam na lana uhale maram aduna sak sagring amana sengpot ama Bagi tabuk asi atubada tokpiro haina kanglepak minority welfare organization manipur gi makai dagi press da topo serol amana pongtorali serol adan makata adan hai lamdam asigi nupi bising amadi asigi pije chaksa lamcha chajat thona lingjen kya hojik malyangi miyam ne kai khumnari bani talak asida sakot pagi mantok tamle bani hai duna nupi kharana imung manung yengba nungai taba mong da pije pigai chechen chasan dana social media da reels video namdana upload toriba asi kanglapa asigi miyam bu thawai usitabani asigum matong huktaba thawong nupi kharana sastaba lep tribasi atubada lepiyu
makha tana tawbidanaba KMWO na mari lenabasingda appeal tawboloyana karigumba yengba nungaitaba maongda viral chatnabani haiduna phije phigai chetuna reels video upload toroklabadi organization asina tumina yengduna leithokloi makhogi mathakta akanba action lokhanana phirep lorukani organization asina nupi singba awang muthakta pukhatnaba sei kiyagi mangdagi honaduna lakli loinana organization asigi mapok kumonda lamchat chachat thakchi kasi amadi ilamdangi yapanaba honaribi nupi kiyabu lingthonganbegi kanglei chanura award piduni kai khunaduna lakli puno asigi marakta nupi kharana phije phigai chetuna viral chananaba honaradiba asi organization asina mangjariba manglan asi arembada tahangadore kanglei pasida leiriba athobusingbu nakoina usitaba asi laibak thibani maduna tungoina karisu purakloi lamdamsigi lebaksigi mangjaba oirakpa yai nupi singthak sauna pithokibana thoi uheidaba thodok kya asi tholakpo oiramba yai haina khalli maduna nupi amasung nupagi crime ama tholakpo matamda kanglei pasigi yapainaba khalliba athobisi linau singna nupa singna serak pibagi tanja laklabadi yamna kumna kanthabiraga sijanbiraga thabak tawbinaba organization asina mari lenaba singi puning chinsalali madu natrabadi irondam asida nupa haiba kangluk ase asiguma matong hoktabi nupi kharagi langda thobadagi nupa sing tora tu namut khibachu yai haina leiringeda social media da tubuloidriba furit matat ama disalaga viral chatnaba honareba sing asigi viral chalaliba ichel sing wakal taduna phawa ama oinaba hona horasi haina chu cherol asin makha tarakli Mizoram da thokpa hingsa ki thodok sa diang kai henba mapandagi lakpa refugee sing chenei Mizoram da tholiba crime ama hingsa ki thodok sa diang kai rong henbadi mapandagi changlakpa refugee sing chenei haina state asigi home minister K samdangang na phongtokre matam kharagi mamangdagi hona mapandagi changlakpa mioi kyamarum Mizoram da changjapam loduna leiri maruina Myanmar amadi Bangladesh dagi changlakpa refugee lising kontra hena tongan mafamda changjapam loduna leiri yumlonaba Manipur dagi chalakpa internally displaced person kyaso hujik changjapam loduna leiri haina mahan makata na phongtorali orli phiom asigi matangda pangthokpa review meeting amagi mayai tangbal loduna wangang liba home minister hai Mizoram da mito kya chasalakre matungda nomonomagi khudongthina oiba crime thokpagi chang wakalakle criminal case ayambana ngamkhai wangmodagi lona chasalakhiba miyosing chenei haina yamna mayak chena khambangamle kumja solisini kurmathoigi February da military coup tawduna Myanmar da military gi lengak leitraba matungda Myanmar masa kya ngamkhai lanchalaktuna Mizoram da changjapam loduna leiri Bangladesh dagi chu military na kumja solisini kunithoi da itheniki emergency group amagi mayokta parks and operations chathaba hokraba matungda lebak adugi miyoi kya chensalotuna Myanmar da sedang phongloduna leiri kumja solisini kulumdoigi me thada maite amasung kuki puruki miyoi sing marakta hana sunabagi thodok ama Manipur da thokraba matungda Manipur gi masing yamlaba kuki puruki miyoi kya marum chensalakhi mapandagi changlakpa mitop sing masak kangtonanaba Mizoram lengakna akhanaba thorang kya lokhalle mapung oina Myanmar dagi changlakuna Mizoram da changjapam loduna leiriba miyoi sing adu mijo singa naknaba mari lenaba chin puruki miyoi ayambani Manipur gi chensalakpa singdi kuki mar zomi puruki miyoi sing amasung Bangladesh ki changlakpa biome tribe ki miyoi sing mijo puruk ka yam naknaba mari lenaba miyoi ngaktani hairi haukiba irai namita bangtokkiba review meeting da Mizoram gi home minister Sapanggang na hai mapandagi mitop changlakpa amasung state manungda crime thopgi chang yankalakpadagi matangda mathau ningthina bangtokpa ngamdaba police personnel sing voluntary retirement lahonduna thabotagi bothanaba thorang lokhalagani police department bu mathau ningthina bangthoknabagi pandamda mathauda cheksindaba police personnel sing thabotagi bothanaba thorang lokhalagani law and order ningthina ngak senbagi thudang lengak kadagi natte haina paladuna home minister na makatan hai mara tapi state amo ohenanaba honabada civil society organization amadi misam miyamgi mateng lawu mathau tai village defense forcing gi mapangal kakhalanduna state manungda pamdaba thodok sing makatana thondanaba honabagi tangai phadaba lei